अहानबद ngasi thadorakhiba press release amada Liangmei Naga Council Manipur gi Meetei-kuki tokpa Naga village akan mongda mai thadun amada thwonkhiba sigi matangda condemnation letter ama thadorakli Liangmei Naga Council Manipur gi Meetei-kuki akan momongna yaningdabaga loinana Saore ngarang numitang pung 8 ga makhai muk taba matamda tokpa Naga village da Sampai Kangpupi district ki manungda leiba sida masing yamlaba kuki narcotic singna sangsilalaga hariba beres asida yum taramuk hena amasum search yauna mai tharam heri council asigi Meetei-kuki makhatana phungdorakliba wapama mana hariba sida thokliba thawdo asigi manakna security personnel kaya amasu station tawduna leiribane haba wapam yauna phungdokhi Makhatana Liangmei Naga Council Manipur gi Meetei-kuki demand kaya mathanbakli hariba demand manga sigi manungda ahanba demand thanbakliba wapama mana Khudong haibadi haujingmak hariba maihau langpok attack asida senariba miyoi sing asi khudakta phagadabani loinana manung mapan uba ngamba investigation hariba thakdo siga mari leinana thigatkadabani hariba siga mari leinana security personnel sing maphamadura leiba sing aduki mathakta su enquiry sa thakadabni haiba wafam yauna panbaga loinana makhatana hariba Mafam asida siguma thoningdaba thawdok sing asi thoktanabagi damakta ahenba security force sing thamduna ngaksingadabani haiba wafam yawbaga loinana hariba thawdok asida ama ata thokraba family singda relief rehabilitation amasung compensation pigadabani haiba wafam yawna phongdorakli masida natana thengthadana hariba thawdok asida sinariba miyoi sing asi athubada security force sing phagatgadabani haiba wafam yawna makhatana phongdorakli Lalhouba singa numai kapnabada Nigeria gi police officer tara sikre authority sing Nigeria da lana soholaba awang thangba saruk manung hanjinba mafam amada Lalhouba singa masum Nigeria gi security force singa marakta numai kapnabada police officer tara sikre haina authority singa laiba open mita phongdokri Kebi state ki Sakaba council area nitukaba numita thokiba numai kapnabagi thawdok aduda misap mani amasum Lalhouba tarahumdoi taratre susiki haina police ki spokesperson Basi Usman na statement amada phongdokhi ari Lalhouba sing adu motorcycle sing tongduna lakhi amasum khulai matik sanapai security force sing makoi bu thatpada thawdok thokhibani haina usama na phongdokli Zamphara state ka lona bangam khai manak makhoi leibui Nigeria gi town sing amasu bele sing da toino operation sathaba khulai paiba gang sing Zamphara state yang lei leibak thibadi thauna phaba police personnel tara nomai kapnabada sikhi amasum atai ani soktuna laikatnari haina police ki spokesperson phongdokhi NRC की डिमांड मरक्ते चीफ मिनिस्टर ना गवर्नर को उनखरे असेंबली मिफम कौना बाहायजखरे JFD की खोंजों मखासा थरी TIM लेंगाक तो पियना बफोंतोरखली कॉमनवेल्थ गेम्स द मिडल फोंगलकपगी इंसेंटिव हेंगलगनी सेंसस तौद्रिंगाइदे NRC तौगदबनि हाइबा वाफम द कैंपेन फॉर जस्ट एंड फेयर डिलिमिटेशन JFD की डिमांड मरक्ता मणिपुर लेंगा की चीफ मिनिस्टर ना गवर्नर अजय कुमार बाला उनदुना मणिपुर लेजिस्लेटिव असेंबली की मिफम कौना बाहायजखरे ngasi ayuk haibadi ngarang ayuk pung taraga makhairum tabadu waida chief minister amasum home minister yauna Manipur State Population Commission gi secretary Mayangbam Bekto amasum Manipur lenga ki commissioner home and Ashok Kumar ga loinana lobowon governor unabalaki adubu chief minister amasum home minister ani khakta sanglaga governor ga pung amarom sumna wari sanakibane Unabadu da ngasi pangtokhiba cabinet mifamna lokiba warep matung ina sayisigi September anida taraga ni thusuba Manipur Legislative Assembly gi nipan subu mifam pangtoknaba samantobiyu haina governor da takshan kibani ngarang ayu satakhiba cabinet mifamna Commonwealth Games the medal phanglakpagi incentive sing hengalakpada amato ni yanaki hengalaba senpam adudi gold phangboda lakh kun silver the lakh taraga manga bronze the lakh tara aduga saruk yarubadana lakh mari pigadabani ani suba point Senapati da government medical college ama sana ba khanabaga loina sahi amada MBBS mahiroi sa matamba yagadaba college aduga district hospital upgrade tawna basu yanaki baga loina tuan ba point kya masu yanaki eri nakala maromdana JFD gi NRC tauna ba demand ngasi su tuan school amasung college ki mahiroi kya na wakat mi pama masum human sensem duna khongjang sangki nakala maromda census yai thokpagi matang na Manipur lenga na akhana ba lup khara khaktaga wata na duna sathariba thawongda thadau inpi Manipur TIM na nungnang ma phungtokli campaign for just and fair delimitation JFD na
तांदुना लाकपा NRC before census haiba demand ngasi su makha sathaki demand asigi mapung oiba khongjang oina wangkhai angom laikai ta leiba wal club ta miyam na hing direct nu sanctionak pa wakat mi pham ngasi ga thana no mit ni suri ZFD student wing na singduna MB college ta mahiroi sing wakat mi pham aduga didim ground human chain sem na khongjang kya sangki lamdam sigi tuan ba mai kai kya digi census tawdringai NRC update tawgudabani haina khulau kya lakli basida Manipur lenga na ngami matagum NRC update tawdringai census tawraglabadi akan makhongjang sangsingani haina Maharaj Buddha Chandra College student union gi mai kai digi phongdurakli hari Congress matamna education system fail oihalaga khunai muthatna ba hotnaramani contractor gi khallaga thabak tawrambana hawjuk mi pairakpani radesham Congress lengak matamda education system bu fail oihalaga khunai se pumut muthana ba honaramani tungi khandana contractor singi yenglaga thabak tawrambana hawji NIT gi mapam hongdokpi gi wafam lakpada mi paibadagi hawjik ta wa nganglakpani haina Manipur lengak ki wangangloi thoksum radesham phongdokri hiramasiga mari lengana babu parada leibama ki quarter da ngasi pangtokki ba pau gi mifam amada mak hai hawjik se minister yumnam khemsana lusing lenga sina khwaidi gi hen mamiyeng Thamliba si mai masing tamba musum ana lengi lamdani mata sida nahan pangthoki ba thoram amada hauzik phibam tadana leidiba National Institute of Technology NIT gi permanent oiba mafam ama piragani haina lakthok lamba wafam aduda Congress party gi make digi lenga sibu mai masing tamba gi lamda kari su khangdaba mawongda miyamda lana uhanjana phongdoki bu wafam leibak thibani Manipur gi education system da Congress na palingi matamdigi sa tharamba asoib kaya ngasisu tamna tam sumthokna ba hona tuna lakli mara asida khwaidigi awang thaki mai tamhamsang ama oiriba NIT gumba institute amadigi lana tarombigi hauju wathok oiribasini se minister wai khemsan handak phongdoki wafam adu handak phongdoki wafam adu Congress na NIT gi lampiram di habenati adobo Congress na piram liba lamadudi pat mayai do oibana permanent oiba structure sabu yadabadigi ngasigi phibam asida lairibane makoina piram liba lamasida institute asi sana ba hona bada lainung da fit yankha hena pal tawraga sadaba yaroi maram asina NIT amasum agency siga khuyek pinakhiba MOU adu handokhibane asumna lampel part ki mapam asida permanent oiba building structure sabu yadabana housing mahiroi singi class ning thina tabu yadana leibasi ko onana ba lainga asin anauba mapam pina ba wapam adu phongdokhibane maduda makoina paikhalamba thaba aduda contractor singi paisa khra namsinduna laikhiba adu mapam hongkhrabadi makatana phanglaroi habigi akiba lakpadigi Manipur lenga asibu hunduna nganglibasi matung tarakpa tawigano lenga asi sahi tara phare hene he palliba su lenga asi sahi mapan khakta ngaidi madugi manungda COVID-19 gi sahi ani duga Manipur gi irang asina sahi ahum puna sahi manga gi thabak tawba yadana laikhrabane hene su magna makatana phongdokhi